ngase phongkhiba tongan tongan ba manipuri se phongsing amasum thokhiba thawdo wathoksing dagi maroibi I pausing myam da thamjagi ahanbada sang express dagi lokusaraga lanjena khraba singi lanthum sopa yaroi lamkhop yaroi hairisu chusampur di salak sakre more dadi ngarang district magistrate ki order dagi security force na thingkre Supreme Court na yaroi haina khangan baga loina government akan mathabak sing khangalabasu amadi government yaroi haina khangalabasu ngasi more da leiba community miyam gi apun ba kaithel sang thugairaga community kharagi dukan sing sana ba honarakpadigi more da leiba security force na thingzingkre Imphal lomdagi satkibadigi more kaithel gi Yathang wada leiba all community variety market haina khangnaba tuan community singi Miyoi singi makal makha kya gi dukan singamadi manama singamadi nga sak amasum sayon ba kaithilama ngasi more da leiba phurup khrana thugai duna tem khaina bo khona khraidi adumainama Tenopal gi district magistrate na order ma tawduna more da leiba security force gi kangbuna akan mathabuk lokot padagi kaithil sangadu thugai raga tem khaina bo khona badu tawkhani khraidi Tenopal gi DC na phongdorak pagi matungina kaithil adu da social service tawna ba thorang torak pani dubu curfew gi athing malibana tawon kidre social service tawna bo hona kiba da bulldozer na singmu sisinna ba hona kiba su leite haina su DC na phungdorli paw gi likun sing hai lanjena khibedigi mi leinadraba mi tai gi mafam sing kuki sing na kanchina na bo honarak pamasum makhoi gi anau ba kaithil semgana ba honarak padigi ngasi more da umkhana ba phibam lakre ngasi ayu angan bada masing yamna ba kuki sing tholak tuna more ima kaithil community Berat market mamang na cookie sing na thugai duna amang ada thon khraba masum mai thadok khraba mai tegi dukan sing masum yum sing makhoi gi oina kanchina na bhon rakhi haina press na phongba paun haidi kaithil gi mafam adu lauksing duna kanchina ba hon rakhi ba cookie miyam adu bu mafam adu da deploy tori ba security force na thingna ba hon rakhi ba loina thawong adu tawduna ba khanki adu ba security force gi wafam adu cookie miyam aduna ta ba gi muhutta khongjang sangsing ki haidi Security force nga masung khongjang sangsilib singa akan ma wahi wata season aduna ngang na bigi thaba numijung ma matung fawus takhi tungna kuki miya madu mafam adudagi namduna security force na salan ki hairi hana dagi hawna mafam adu waidu sengdok khotok pagi mingda kaithel adu thugai ga dawri haiba paw phangmadagi ngasi ayuk imphal dagi repeat action force company ama Saurakna personal samarom thajin khari adomainama repeat action force kangbu adugi lakliba mawongda singnaduna kaksinglam khairi yamlaba miyam thulaktuna repeat action force kangbu adubu thingduna thamki hairi repeat action force kangbu adu umore romda satkani hairaga palel area da laisilaga miyam gi mathakta ka hen thabak sing satharakpa yai habigi singnaba leibana miyam na makhoibu thingduna thamkiba adubu konadi ningthina bab taminaraba matungda lambi thadokpadigi ngasi numidang wairam more yaukre hairi Panmaya bani mamang thagi kunga manga the Supreme Court of India na order ama thok tuna lining laison ga mari leinaba mafam sing amadi lanjena khraba miyoi sing gi leinaba mafam sing khop sin ba yaru haina khangan khibani special leave petition civil ama gi matangda Supreme Court sathaba hearing da mamang thagi kunga manga da pikiba ruling aduna lining laison ga mari leinaba mafam sing khop silak pa thingada bane amadi lining laison ga mari leinaba building sing mang ta khan madagi thingada bani haina Manipur government khangan khibani Hingsa gi oiba thawdok sing Manipur thokibada mang takalaba amadi mai thadokraba sangsing lanthum amadi lanjena khraba sing lanthum sing soidana ngak sena na Supreme Court ki ruling aduna Manipur government ta khangan khibaga loina karigumba khopsin ba leirabadi handokna bo khangada bani haina su government ta khangan khibane Supreme Court na piriba ruling asigi mayok ta thabak torak patarabadi adugumba thabak torak liba miyoising court ki ruling ngak tabigi contempt proceeding lakhot kani haina su khangan khibane Supreme Court na khangaliba tawdana ba amadi tawramlaba su handokna ba hairiba wapamasi ki mayok ta thabak taw haibisi state ki law and order ki phibam da hena soction halakpa yabaga state government na Supreme Court ki ruling adugu mari leinana thabak sing lokhot pa hokrabane Supreme Court na piriba ruling sing ngaklabaga mari leinana Manipur government ki home department na lamgi maming onthokpa yawra lanjena khraba miyoi sing lam khopsin dana ba thasi gi umna mari leinaba Deputy Commissioner Singamasum Superintendent of Police Sing the Khan Krabani. Makataraku ngasi Manipur government ki home department na thoki ba order amana karigumba phibam amatada miyam amadi loops na Supreme Court na pi hiba ruling adu sungsoi soidana nga khadabani haina khan kre khanglagli bo wafam singi mayok thabak torak sing leba sida satnari ba logi matungina hauzik ki oina book tawgani haina lenga ki sirul aduna su miyam da khangladuna
Supreme Court ki contempt laktanaba Supreme Court ki ruling soidana ngaknaba public functionary sing yauna mari lainaba punamakta khangali Panba yabri haukiba me ahumda Susampurdagi haurakhiba irang aduda Susampurda leiba maitai singi lining leishonga mari lainaba mafam sing yauna khun taraga marigi yum sing tumna mai thadokhiba ga loinana maitai gi laikai sing aduda anaubu maming thonjinduna lam khopsin khrabane Moreda su maitai gi yum satret sani palom dana tana konong lairembi gi sanglen sing amadi kumbam sing yauna thugwai bamadi mai thadokna sing ba tawduna mang takhalaga maitai singi laikai sing atopa phuruk ki laikai singi ming thonjinduna lam khopsin bagi thabak sing satakhrabane Susampurdadi ITLF na numit kharani gi mamang da thoki ba sirol amana Susampurda maitai na leiramba mafam sing na sangshinduna office na singba oishinba tonaba khan ki ba laikhrabane adu mainamuk Susampurda madi moredadi maitai sing na leiramba mafam sing takhairaga atopa phuruk na maming thonjinba yauna lam khopsin bagi thabak sing handaki irang manung sida yamna kan satakhrabane Susampurda leiba maitai singi tongan khun sing magi khun sing simna ba takhairaga maming sing thon khibaga loinana mandop laikai Susampurbu Gilgal Bank lamka haina asawa signboard thesin khrabane Susampurgi maming lamka haina olubadagi post ki kuthangda lakpa polam sing pin code ke sanadaduna Susampurgi miyamda yorokta mayam am yorokpadigi tangai fadana makhoigi demand phangdriba phawba lamka haiba mingi mutta hanangi Susampur haiba ming sizinanaba ITLF na khan khibla khrabane moredana maitegi lekai sing maphamaduda mapung oina leiriba furup singna makhoigi lamgi maming oina khomjin batana tana relief camp da leiba singda nauna pirakpa Aadhaar card ta anaba ming sing adu oiraktun wato ohen khibane hansu pawsida makata na phongdorakli tentakna headlines oina mayamna suna laibo pawksi dana suna phongli tentakna thamjaramge moreda maitegi dukan sing tem khaino thaurang torakpari curfew thamjinkhre krishnatombi yauna personal kuntra RF ki company ama moreda thungkhre swaidi Moreda nauna oirakliba law and order ki phibam lakshindanabagi damak Manipur lengana state asigi police officer thoksum krishnatombi amasum Commando ki personal kuntranga sinungthil helicopter thajingkhre makhoidasu natana repeat action force RF ki company amasu moreda ngasi nungthil thungkhre ri mafam adurigi phangwa pawnai Kuki civil society organization kharana sinduna mapan thong lamtu singane haninga se moreda leiriba Kuki sing kaukthokna thorang toraki Thaurang adu lamtu sengmagi mingda excavator sizinraga lanjena khraba maitai singi mayum mai thakibadigi kabak sakraba dukan sing temkhairaga Kuki singi lalon pham sengdok nana bo hotna bani haiba pawm phangmadigi lam mari lainaba district authority na mori da curfew thamjangibani Kuki gi lup khrana hotnari ba thaurang sing adugi akupa madol sing khanglaba tungda laingakna thunayang na special commando gi SP in charge krishnatombi mafamduda Thazin Kibini, Magnan Makai, Dengiam Sum, Typhoon and Northern Hospital, laying like a letter Kibini, Pibam Karaparapadi Maklangaki, Arumba, Yathang Puraga Sinumidan where Mori the Tunkre, Tazabi Abamapam the Pangapau, repeat action force ki personal sing Puba Garitara Romamasumori the Tunkre, Atopapa Madanamu, Mokta Ladiba Haksang sing Lauzarage, Tampaki Civil Society Organization sing Ayaba PBU, Kotu. Manipurgi irang asida laikhidraba singi haksang hause Imphal gi mok singda lairiba sing asi lauraga aroiba mathong mangam pangthok sarage Madura Tampaki Civil Society Organization CSO sing ayat apan pibi gano haina Committee on Tribal Unity kotu no apul tarokli kangpok pida pangthok pa paw gi mipum amada wangang laduna kotu gi media cell gi coordinator lun kipgen hai Kotugi component body singi oiba mipum amanga si pangthokhibaga loinana Manipurgi wathok asida laikhidraba Kuki jau phurukki miyoi singi haksang hausik tongan ba mok singda lairiba si lauksinduna aroiba mathong mangam pangthoknaba lepnakhibani thaurang asi leba asida santi hanjilangna naba government na honari hairiba asiga hiram amataga mari lenate masi kotu kaktana laujaba phirep amani ngasi pangthokkiba mifam adura saruk yakhiba district authority gi miyut sing amadi laikhitraba singi imung manungi miyoi singna su asibaksang lobagi wapam asida yanakhi loinana asibaksang singadu matik sab ikai kumnaba utuna kangpokpi gi phaijang khulgi cemetery da aroiba matham mangam pangthokna ba haina yanakhi adumapu kari numita thoram pangthokadagi haibado haksang lodriba maramna lepangamdri hakhi Maram asina Kuki gi asibaksang sing launa bo khona ba asida Imphal beri da lairiba miyam amasum civil society organization singna ayat apan pibidana ba apel tokhi nakala maramda mok singda lairiba haksang maudraga mari asi claim tarokta ba maramna aroiba mathom mangam pangthokna ba lengana thorang tawre haina agency gi phangba pawn hairi
Pausna makatan hai Imphalgi Rims Jenims amasum Chusamburgi District Hospital da punna haksang maudraga mari lady masigi manungda haksang tarukti hausu pawba masak maming khangdana lady hira masigi matangda tha asigi tareta chief secretary na mayai famdana mifam ama pangtoki mifam adura advocate Leninism amadi laingaki official kyana sar yaki Imphalgi mokta ladiba si waksang singasi ayaman koki fruki miyoi singakta hairi loinana haksang singasi miyamna claim taunaba madi claim tauraktrabadi aroiba mathom mangam pangthoknaba sabsaba public notification matha asigi taraga mathoida mifam pangtholaga laktholagani swaidi amaromdana kangpokpida punaba purakpa kantruk bora tara fare Imphal lomdagi kangpokpi tamna punaba hotnaramba bom amadi nongmai maru sabada sizinaba Kantruk bora tara shikmaid belis volunteer amadi maira pai bisuna faraga mangan khre hairi press ta phangwa pau da hai kantruk bora tara adu tha sigi tere ke ayuk pung tara mathurum ta pa matamna Imphal dima pulambi Imphal lom digi isar registration number NL0A A3157 lakpa ubadagi shikmagi khulngak pasungna khamlaga sek tawbra kantruk bora tara adu yoroma thingnabani Truck adubu thawriba driver amadi tonglakpa miyoi anida wangpang tawbara kantruk bora taradu Imphalgi naga mapaldagi nan Manipuri Bihari amana hablakpane madugi matungina Bihari aduna phone tawduna hangbada kantruk nate laingoi borani hana khumlaki adubu singnabadagi sek tawduna yengbada kantruk ne haiba khangmadagi pola madugi mapu amadi kadaida pugadoribano haiba khangdoknaba honabada kantruk adubu hablakiba nan Manipuri Bihari adugi phone switch off thamjinkibadagi mari makhong khangba ngamdana ledi Fariba kantruk adu kangpokpida pukhina boiramba yai haina pausina makhatari faraba kantruk bora tara adu ngasi numidang paumisingi mamang putholaga isingna haithaduna mangan khreswaidi amaromdana wakai ngangluba professor Hawksing High Court satnaba court na khankhre Supreme Court na ningthokaba numita University of Hyderabad ki political science ki professor Khamkhan Swan Hawksing bu Manipur High Court Barsul oina petition ama file tawna bakhangan bagaloina maki council su online mode to appear tawna bakhankhre Supreme Court ki Justice Aniruddha Bose amasum Bella M Trivedi na sapa bench amana Indian Constitution ki article 228 amasum 482 gi makhara tharakpa criminal petition ama Manipur High Court ki Delhi High Court transfer tawna bahairakpa petition ama gi matangda hearing sataki The Hawksing na the weird pikiba interview amagi mayokta Indian Penal Code 1860 IPC ki section 153A 200-295A 298-505 clause 1 amasum 12B gi makhada False Information Report FIR ma file tokibani makatana mana oidaba upai sizinaduna kumza English nganiga mangada Susampur Assembly constituency ki electoral roll da maming hapsili haibigi matangda FIR amasu July tarada file toki August taraga mari the Supreme Court ki Chief Justice D.Y. Sandersud Justice J.B. Pardiwala amasum Manoj Mishra na saba bench amana Dr. Hawksing the Manipur High Court anticipatory bail yauna ngak senmina ba haijaruna ba sayol ani ki matam piki hawkiba ningthokaba numita September 19 ta kiba order ama lokhat pagaloina constitution ki article 482 gi makhara High Court satna bakhan ki order adu the bench adu na petition asiki council adu video conferencing platform ki khutang da appear tawna bakhan ki loina Manipur High Court ki advocate general Manipur High Court e-filing ki khudong sa ba lehna na basukhan ki Ningthokaba numiki hearing adu da petitioner ki maikei da lepkiba advocate Anand Grover na August taraga mari da takiba order adu sayol ani amaga sangdona baisuki Justice Trivedi na haki Governor na Barsul oina lepa yagani sayol ani gi interim protection loikrabasu Manipur police na Dr. Hawksing gi mathak da thabak amata lokhat palaitrip Mamai thang na bench aduna transfer petition adu kakhibaga loina petitioner aduna Barsul mode ki kuthang na petition file tawna ba masum online High Court appear tawna ba khan khen su pau sa fondorakli makasa tharak poina to papaw na Manipur da lamai sakpagi sang sahi asida wangkhalakadra mi painari lamai sakpa na turel amasum ifut sing kangsilakpagi maruiba maramoiri Brajakumar maibam Kennedy Manipur da hawkiba me ahumdagi thokiba kanglak irang amasum asigi makhata ba han sunabagi thawdok singa sina maramoiraga sai asida lamai thabigi sang ka hena wangkhalaktuna aying asagi khalda sauna kai tharakadra haibigi mi paiba laire mausana lamai sakpagi thawdo osi hiram khrada yumpham oiraga adumak thoktuna lakli singilam singda law unana ba umang kokthoknana ba lamai thaba sing chanana ba masumai tal loknana ba gidama lamai thaba
ngausinaba mi khrana atamna mai thaba natraga mahusagi oiba nungju nungsa amari brajana singbana maram oiraga lamai sakpagi thaudo se dumak thoi adubu manipur gi hausik oiriba phibam asidadi lengan irang si hausik phawba lephanma ngamdaba maramna lan soknariba maike ani gi marakta makhoi makhoina yeknabani haina khannariba miyoising sanglakpa ngamnadanaba lamai paksana tharakpa yabi akiba leiri हाइरिबो वाफम सिमक मे अहुमदगी इरांग सिगी मनुंगसना लमदम सिगी सिंगमदि तंपाका ताइनब मफुम खेदा इतततना थोक मियामना थेंगना खरबने था अमा अनिगी मतुंगदि स्टेट असिदा इकंग था यरोलगने मतमदुर लमै थाबगी थाउदोक्सिंग का हेना थोक्तुना अयिंग असागी खल काय थनबदा चावना मतेंग पांगलगदरा हाइबगी अकीब लैरि लैबा सिगी अवांग नोंपो स्टेट सिंगी मनुंगद लमै साकपा उमंग मंगहनबदा मणिपुरना Makok telaidi Forest Survey of India ki record matung ina kumza English ngani ka kunga matui fawad Manipur gi oina umangi lamasi square kilometer listing taraga taruka songa ga maudraga nipal laiduna apun balam gi sada 78.34 di umangi sar oidi lenga ki official record ki matung ina kumza English ngani gi March thari English ngani ga ahum gi March tha fawad state is the lamai sap gi thaudo English ngani ga kunga manga thoki kumza English ngani ga ahum dagi English ngani ga mari fawdana lising manga ga sani ga nifu ga taret kumza English ngani ga mari dagi English ngani ga manga fawdana lising amaga sahunga sumna gi taru kumza English ngani ga manga dagi English ngani ga taruk fawdana lising manga ga sani pan ga humdra ga humdoi kumza English ngani ga taruk tagi na English ngani ga taret fawdana lising ngani ga samapan ga tara ga humdoi kumza English ngani ga taret tagi English ngani ga nipan fawdana lising ngani ga sama ga humdra ga taret kumza English ngani ga nipan dagi English ngani ga mapan fawdana lising manga ga samri ga amatoki kumza English ngani ga mapan dagi English ngani ga tara fawdana lising mari ga sahum ga yankai kumza English ngani ga tara dagi English ngani ga tara ga matui fawdana lising ngani ga sama ga kuntra gomdoi kumza English ngani ga tara ga matui dagi English ngani ga tara ga nithui fawdana lising mari ga sani ga marf ga nithoi kumza English ngani ga tara ga nithui dagi English ngani ga tara ga humdoi fawdana lising ohum ga maudra kumza English ngani ga tara ga humdoi dagi English ngani ga tara ga mari fawdana lising ohum ga sama ga nifu ga taro kumza English ngani ga tara ga mari dagi English ngani ga tara ga manga fawdana lising mari ga sahum ga humfu ga mari kumza English ngani ga tara ga manga dagi English ngani ga tara ga taruk fawdana lising amaga samapan ga humfu ga taru kumza English ngani ga tara ga taruk dagi English ngani ga tara ga taret fawdana lising amaga satre ga yankhai ga mathoi kumza English ngani ga tara ga taret dagi English ngani ga tara ga nipan fawdana lamai sa pagi thaudo lising ngani ga satre ka maudra ga nipan thoki asumna kumza English ngani dagi na English ngani ga tara ga nipan fawbada state asida lamai sa pagi thaudo asi sangsatta lising ama dagi na lising mari fawbagi sangna thokpa thengnaramki aduba Manipur BJP ni lusing balenga asi kumza English ngani ga tara ga taret lakraba matung kumza English ngani ga tara ga nipan ni March tagi matangi sai English ngani ga tara ga mapan gi March tha fawbada state lamai sa pagi thaudo lising manga ga sanipan ga kun ga mari yawna thokpa thengnaki masigi matung kumza English ngani ga tara ga mapan dagi na kundana hena wangkhalaktu lamai sa pagi thaudo lising nipan ga sahunga humdra ga ni thoki loina na kumza English ngani ga kundagi na kunga matudi state asigi record ta khwai gi masing yam oina lamai sa pagi thaudo lising tara ga taruka satruka tara ga mapan thoki adubu covid laisat manung hawki ba sai English ngani kunga matudi gi kunga ni thugi March asi fawbadadi lamai sa pagi thaudo asi khar handharaktuna lising tare ka sahunga March ga taruk amasum kumza English ngani ga kunga ni thugi kunga humdoi gi February fawbad apun ba lamai sa pagi thaudo lising ohunga samriga humdra ga mapan thoki haidiba lamai sa pagi thaudo sing asi satellites and imagery gi matingna lenga ki mari leina ba loisang record tawduna fongone asigumba lamai sakpagi thaudoks amamam yamdrabada umangi lam hectare manga gi mathakta sakpangak tan hairi asumna sai khudingi lam hectare lising kya lamai sakpa sina maramoiduna state asigi umangi saruk sing lepa leitana hantarakli lenga ki official record matungina kumza English ngani taraga humdoida Manipur gi oina umangna konba mafam asi square kilometer lising taraga taruka samapan ga maudra oiramki hairiba lam asi Manipur gi apun balam lising kungani thoiga sahunga kunga tare square kilometer asigi sada 76.1 di wani adobo kumza English ngani taraga mangadadi umangi saruk asi square kilometer maudra go humdo hengalaktuna state asigi apun ba umangi area square kilometer 17,083 oiki kumza English ngani ga taraga tare tasu state asigi umangi sarus square kilometer sani ka humfu gomda hengalaktuna sai asida apun ba umangi lam square kilometer lising taraga tare ka sahunga nifu water oiki adobo kumza English ngani ga taraga mapandagi lamai sa pagi thawdok toina thokpa madi umangi lam kop thokpana maram oiduna kumza English ngani ga taraga tare ta leramba adudagi square kilometer samri ga maudraga 8.1 hantaduna
स्टेट असि अपुन उमंगी लमसी स्क्वायर किलोमीटर लिसिंग तरागा तरुक सनी पांगा निफुगा तरुक पॉइंट मापन हंधरखी लोइनना कुमजा इंग्लिश इंगनिगा कुनगा मथोइदस उमंगी लमगी सरुक स्क्वायर किलोमीटर सनीगा निफुगा निपांगा पॉइंट मापन हंधरक्तुन स्टेट असि अपुन उमंगी लम स्क्वायर किलोमीटर लिसिंग तरागा तरुक संवागा मौद्रागा निपान लेखी मरम स्टेट असि ओइना अपुन लमगी मनुंग सादा 74.34 दी उमंगी सर ओइरी हिरामसिगा मरी लेना मणिपुर लेंगा की कंजर्वेटर ऑफ फॉरेस्ट आर के अमरजिना पाउक्सी असिदा स्टेटस द लमई थाबगी थाउदो असि मरु ओइना पामला उबा सिंचनबा उजाउ नतबा उमंगी पुथोकसिंग लथोपा मैतान सेमनबा अमसुम सा तामदा लमई थाबन ओइगनी मसिदस नतना मियोइबना सोइखिबा नत्रगना उमंग ब्रजा तसिनबा लाइटनिंग नसिंगबा थाउदोकसिंगदगी लमई सापगी थाउदो थोअली असुम उमंग पाक्सिन लमई साकपसिना तांगलब उमंगी पुथोकसिंग मंगन तखनबदा नतना उमंग अदुद सैदांगन हिंगलिबा लमलकी सा उसेक्सिंगदसु असौबो सेटिंग पिरि मसिदस नतना उमंग अदुगी अकोइबदा खुंदारिबा खुंजासिंगदसु हाकथिंगना नत्रगा नाकोइनना सैथिंग कया मरु पिरिबने सिंगी लमसिंगदा पाक्तकनना लमई साखिबा सिना लेबाक लेहाउदा इसिंग सुपसिनबगी सांग हंथनदुना सिंगनिंखाइबा मर्चलाइना सिंगमा थाउदो थोपगी सांग वखराले मसिदस नतना इसिंग फंगदबगी अवाबसु मयुंगनरी हाइदि म्यामला तेंदांगना सुमना थमजरमगे मखासा थरजरपोइना तो पमारुइबी पाउखरागा म्यामला थमजगे म्याम लोइफुमी यंग तामिनसे मखासा थरपोइना तो पफॉमना कुकी मिलिटेंट्स नोमै कापसिलखरे मे अहुमदी कुकी मिलिटेंट्स नमितेद ओनसिन तमथिरब लांचा थरखरब मतुंग थादुगी कुनगनि पान येंगांग पगु पीएस की मनुंग सलिब सना साबे मिते कुलसु अकन बेटेक्स थरखपदगी कुलसुगी युम यांखैम की खुंजासिम हौजु फाव लंजेनदुना रिलीफ कैम्पदा लैरकलिंगै की सेरेक्तंगा सिसु कुकी मिलिटेंट्स न कुलसि तमना नोंमै राउंड खरा कापसिलखरे हाइदि खुंजा अमना फोंदोरकपना ngasi ayuk pung 3 minute kulom tarakpada कुकी मिलिटेंट्स सिंगना साइमोन हाइरगसु खंगनबा सुनुरो कुकी खुलद साबा बंकर सिंदगी मीतेगी खुलसी तमना नोमै कापसिलखिबने अदोमैनम खुलसी इरांग होरकपदिगी ngaglakibu खुंजा सिंग हंदुनो नोमै कापकिदि हाइदि खुलसीदा सीआरपीएफ जात रेजिमेंट अमसुंग बीएसएफ की पर्सनल सिंग डिप्लॉय तौरगलिबने हाइदि लोइसलपोइना तो पपॉमना कुकी मिलिटेंट सिंग यामबा हक्सांग मौद्रगा मरी डिस्पोज तौनब चिफ सेक्रेटरी न मिफम पांगतोखरे मे अहुमदगी सथरखिबा तमथिरब लानगी मनुंगदा लैखिद्राबा अपुनबा मियोइ सामगा हुमद्रागा हुमदोगी मनुंगदा हक्सांग मौ हुमद्रागा मापनगिदी मागी इमुंग मनुंगना क्लेम तौरक यावना पुलिस की मेकेडिगी डिस्पोज तौखरबसु ngasi फावबा डिस्पोज तौदन लाइरेक्लिबा कुकी मिलिटेंट्स नंबा असिबा हक्सांग मौद्रगा मरी डिस्पोज तौनबा चिफ सेक्रेटरी बेनिट जोशीना सीए लौदना मरी लेनबा ऑफिशियल सिंगी मिफम अमा पांगथोखरे हाइदि पाउशन हाइबदा मिफम अदु थासिगी तरेता पांगथोखिबने मिफम अदु एडवोकेट जनरल लिनिन हिजम अमसुम अतै ऑफिशियल सिंग सरयाखि मिफम अदुना हौजिक ओइरिबा मणिपुर की लॉ एंड ऑर्डर की फिबमगा मरी लेनना डिस्पोज तौगदबा वालिबा हक्सांग मौद्रगा मरी के दुगी मताना कुपना खनाखि हाइदि मरकसिदा पनबा याबदि हौजिक फावबा डिस्पोज तौदन लेरकलिबा हक्सांग मौद्रगा मरी एसिगी मनुंगदा तरुकीदि ममिंग मथा फावबा खांदोप ngamdana लेरकलिबने अदुगा हौजिक हक्सांग सिंगसि लैरिबा माफम सिंगना जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस रीजनल इंस्टीट्यूट ऑफ मेडिकल साइंस अमसु चुचांपुर डिस्ट्रिक्ट हॉस्पिटल की मेडिकल संघ सिंगदने हाइदि पाउसना मखाताना हाइबदा डिस्ट्रिक्ट सिंगी मरी लेनबो ऑफिशियल अमसु पुलिस सिंगना लैखिद्राबा मियोइ सिंग सिगी इमुंगी मैकेडिगी हक्सांग सिंग सिबु मनिंग तमना लौक्सिनजबा ngamdre मसिगी मरमनि सिविल सोसाइटी ऑर्गेनाइजेशन सिंगना मखोइगी मैकेदा लेपखिबनिना सीएसओ सिंग सिगी अयाबा याउद्रगदी इमुंग मनुंगी मियोइ सिंगना पामनबसु लौक्सिनबा ngamdre हाबिगी वफम फोंगदोरक लाइरि अमरम इंडिजिनस ट्राइबल लीडर्स फोरम आईटीएलएफ की जनरल सेक्रेटरी मुआन तोम्बिंगी मैकेडिगिना हक्सांग सिंग असि लौनबगिदम कुकीजौ इमुंगी मियोइसिन इम्फाल सत्पा ngamdre हाइरदुना फोरम असिगी मैकेडिगिदि यूनियन होम मिनिस्ट्री द इम्फाल थमलकलिबा हक्सांग सिंग अदु सिंगी डिस्ट्रिक्ट सिंगदा पुबिरंगनाबा हाइजखिबा लेख्रे मणिपुर लेंगाकसु हाइजख्रे अदु हौजिक फावबा पखुम अमता फंगद्रि हाइनसु फोंदोरखिबा लोइनना इम्फाल द हक्सांग सिंग लौनबगी सत्पदा पुनिंग लुमद्रे हाइनसु फोंदोखि अदोमैनमक चीफ सेक्रेटरी ने प्रिसाइड तौदुना पांगथोखिबा मिफम अदुना मसक खांदोकपा ngamlaba अमसु मसक खांदोकलाबसु क्लेम तौरक्तरबा हक्सांग सिंग खांदोकलगा लखफम तोप थाबक सिंग लखोनबा खनाखरे हाइदि मसिगिदमक डिस्ट्रिक्ट सिंगी एएसपी सिंग द लैखिद्रबा मियोइ सिंग सिगी फोटोग्राफ मखोइना सेचाबा फिरोल नत्रगना मखोइगी मसागा लोइनबा पोलम सिंग यावना लैखिद्रबा सिंग सिगी इमुंगी मियोइ सिंग द पाउ पिंगनबा खनखरे अदुगा सीएसओ सिंग दसु पाउ असि पीबगा लोइनना लैखिद्रबा सिंगी असेंबा मसक खांदोकनबा पोस्टमार्टम एग्जामिनेशन की रिपोर्ट सिंगसु पिननबा खनखरे हाइदि मिफम अदुना लैखिद्रबा मियोइ सिंग अरुबि मथम मंगम पांगथोकपगी थबा असि मखोइगी इमुंगी याका येंगदुना पांगथोकनबा वरेप लौखि हाइदि अदु हौजिक ओइनदि म्याम पाउ मतंग से लुसिनजरगे मसु म्याम पुना नौबा अपडेट ngamiनसे